ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯩꯍꯥꯎ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯖꯩ꯫ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄꯅꯤ, ꯃꯄꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯉꯥꯎ ꯊꯤꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ꯫ ꯏꯆꯦ ꯂꯩꯍꯥꯎ, ꯍꯣꯔꯦꯟꯗꯤ ꯇꯨꯔꯦꯟꯗ ꯏꯟ ꯁꯣꯜꯂꯨꯁꯦ, ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯏ ꯍꯥꯏꯌꯦ꯫ ꯌꯥꯏꯌꯦ, ꯑꯗꯣ ꯍꯣꯔꯦꯟ ꯅꯣꯏ ꯆꯠꯂꯝꯗꯥꯏꯗ ꯍꯧꯔꯛꯎꯀꯣ꯫ ꯍꯣꯏ, ꯂꯩꯍꯥꯎꯅ ꯃꯌꯨꯝ ꯍꯜꯂꯛꯄꯩ ꯂꯝꯕꯤꯗꯅꯤ꯫ ꯇꯥꯏꯔꯦꯜ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯁꯥ ꯈꯔ ꯄꯤꯛꯇꯛ ꯇꯧꯕ ꯑꯃꯗ ꯍꯧꯗꯣꯡ ꯃꯆꯥ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯟꯗꯨꯅ ꯇꯥꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯨꯔꯦ꯫ ꯂꯩꯍꯥꯎ ꯆꯪꯁꯤꯟꯗꯨꯅ, ꯃꯤꯅꯨ ꯃꯤꯅꯨ, ꯂꯥ ꯑꯩ ꯂꯧꯊꯕꯤꯒꯦ ꯂꯥꯎ꯫ ꯍꯧꯗꯣꯡ ꯃꯆꯥ ꯑꯗꯨꯅ ꯀꯤꯗꯨꯅ ꯈꯣꯡꯂꯝꯕ ꯑꯗꯨ ꯂꯩꯍꯥꯎ ꯎꯕꯗ ꯈꯣꯡꯕ ꯂꯦꯞꯄꯤ꯫ ꯂꯩꯍꯥꯎꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯂꯧꯊꯔꯒ, ꯃꯤꯅꯨ ꯃꯤꯅꯨ, ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯑꯁꯤꯗꯤ ꯑꯩꯒꯤ ꯉꯥꯡꯕꯤ ꯑꯣꯏꯊꯣꯛꯀꯦ꯫ ꯌꯦꯡꯉꯣꯏ ꯃꯤꯅꯨ, ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯑꯩꯅ ꯉꯥꯡꯕꯤ ꯍꯥꯏꯅ ꯀꯧꯔꯕꯅꯤꯀꯣ꯫ ꯅꯪ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯔꯗꯕꯅꯤ꯫ ꯂꯩꯍꯥꯎꯗꯨ ꯍꯧꯗꯣꯡ ꯑꯗꯨ ꯄꯝꯗꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯁꯈꯤ ꯃꯆꯥꯅꯨꯄꯤꯅ ꯍꯧꯗꯣꯡ ꯑꯃ ꯄꯝꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯍꯩ, ꯀꯔꯤꯅꯣꯅꯦꯍꯦ, ꯍꯧꯗꯣꯡꯗꯨꯕꯨ ꯑꯃꯨꯛ ꯄꯝꯂꯒ ꯂꯥꯛꯏꯗꯨꯕꯣ? ꯅꯄꯤ ꯅꯔꯣꯜ ꯁꯤꯡꯉꯤ ꯁꯤꯡꯗꯤ ꯈꯪꯗꯈꯩ ꯑꯃꯨꯛ ꯆꯥꯛꯈꯨꯝ ꯆꯪꯂꯒ ꯆꯥꯛ ꯊꯤꯗꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯑꯉꯥꯡꯅꯦꯅꯅꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯇꯧꯒꯅꯨꯀꯣ, ꯆꯠꯂꯣ ꯆꯠꯂꯣ, ꯌꯨꯝ ꯑꯁꯤꯗꯅꯦ ꯍꯧꯗꯣꯡ ꯄꯨꯁꯤꯜꯂꯛꯀꯅꯨ, ꯇꯨꯀꯠꯆꯩ꯫ ꯑꯗꯨꯒꯅꯦ ꯏꯔꯨ ꯂꯨꯖꯊꯣꯛ, ꯅꯄꯤ ꯅꯔꯣꯜꯗꯣ ꯑꯁꯦꯡꯕ ꯁꯦꯠꯇꯨꯅ ꯂꯥꯏꯊꯥꯎ ꯃꯩꯊꯥꯎ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯅꯪꯅ ꯊꯣꯡꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯃꯥꯇꯣꯟ, ꯑꯗꯣ ꯉꯥꯡꯕꯤꯁꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯖꯔꯁꯅꯨꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯁꯈꯤ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯍꯩ, ꯋꯥꯔꯛꯇꯕꯩ ꯃꯆꯥ, ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯍꯜ ꯑꯃꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨꯛ ꯌꯥꯝꯅ ꯍꯤ ꯇꯣꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯩ, ꯃꯁꯤ ꯏꯃꯨꯡꯗ ꯍꯧꯗꯣꯡ ꯑꯁꯤ ꯄꯨꯁꯤꯟꯈ꯭ꯔꯦꯅꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯂꯤꯆꯩꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯨꯒꯦ ꯇꯧꯏ꯫ ꯁꯈꯤꯅ ꯂꯩꯍꯥꯎꯕꯨ ꯃꯥꯅ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤ ꯅꯠꯇꯕꯅꯤꯅ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯁꯈꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯍꯥꯎꯅ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡ ꯉꯥꯡꯒꯗꯣꯏꯒꯤ ꯆꯩꯒꯗꯣꯏꯒꯤꯇ ꯇꯧꯗꯨꯅ ꯂꯩ꯫ ꯊꯣꯏꯕ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯩ ꯁꯈꯤ, ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯑꯉꯥꯡ ꯅꯠꯇꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ? ꯁꯈꯤ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯐꯨꯒꯦ ꯇꯧꯕ ꯑꯗꯨ ꯐꯨꯗ꯭ꯔꯦ꯫ ꯑꯩꯅ ꯐꯨꯅꯤꯡꯗꯅ ꯐꯨꯒꯦ ꯇꯧꯕ ꯅꯠꯇꯦ꯫ ꯌꯦꯡꯉꯨ ꯃꯣꯏꯕ, ꯏꯃꯨꯡ ꯑꯁꯤꯗ ꯍꯧꯗꯣꯡ ꯑꯁꯤ ꯄꯨꯁꯤꯜꯂꯦ, ꯑꯗꯒꯤ ꯃꯄꯤ ꯃꯔꯣꯜ ꯑꯁꯤ ꯁꯦꯡꯉꯤ ꯈꯪꯗꯦ ꯁꯦꯡꯗꯦ ꯈꯪꯗꯦ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯆꯐꯨ ꯎꯌꯥꯟ ꯁꯣꯛꯂꯅꯤ꯫ ꯏꯃꯨꯡꯁꯦ ꯑꯃꯥꯡ ꯑꯁꯦꯡ ꯀꯔꯤꯃꯠꯇ ꯈꯪꯅꯗꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯅ ꯑꯁꯤ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯍꯥꯏꯕ? ꯍꯩ, ꯍꯧꯗꯣꯡ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝꯂꯩꯃꯅꯤ, ꯌꯨꯝꯂꯩꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯅꯤ, ꯀꯔꯤꯗ ꯃꯥꯡꯒꯦꯅꯦꯍꯦ? ꯑꯗꯨꯒ ꯍꯣꯏꯅꯦ, ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯆꯨꯝ, ꯑꯃꯥꯡ ꯑꯁꯣꯏ ꯈꯥꯏꯕ ꯍꯥꯏꯕꯗꯣ꯫ ꯑꯗꯣ ꯅꯆꯥꯅꯨꯄꯤꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯅ ꯏꯔꯨꯖꯗꯨꯅ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯣꯏꯒꯤ ꯅꯄꯥ ꯅꯆꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯩ ꯋꯥ ꯉꯥꯡꯕ ꯉꯝꯖꯄꯣꯠꯇꯦ꯫ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ, ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯂꯩꯍꯥꯎꯅ ꯅꯨꯡꯁꯤꯅ ꯄꯝꯂꯤꯕ ꯍꯧꯗꯣꯡ ꯑꯗꯨꯗ ꯌꯦꯡꯂꯒ, ꯂꯩꯍꯥꯎ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯛꯂꯤꯕ ꯍꯧꯗꯣꯡ ꯃꯆꯥꯅꯣ? ꯃꯆꯨ ꯑꯁꯤꯁꯨ ꯑꯉꯥꯡꯕꯅꯤ, ꯃꯁꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯕꯥꯕꯥ, ꯀꯅꯥꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯦꯅ ꯄꯨꯔꯛꯄꯅꯤ꯫ ꯑꯩꯅ ꯃꯃꯤꯡꯁꯨ ꯉꯥꯡꯕꯤ ꯍꯥꯏꯅ ꯀꯧꯔꯕꯅꯤ꯫ ꯏꯄꯥꯒꯤ ꯂꯩꯍꯥꯎ, ꯉꯁꯤꯗꯤ ꯏꯄꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯅꯪ ꯑꯉꯥꯡ ꯃꯆꯥꯃꯛ ꯅꯠꯇ꯭ꯔꯦ, ꯑꯗꯨꯅ ꯅꯪꯅ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯂꯩꯕꯁꯦ ꯇꯧꯒꯅꯨ꯫ ꯌꯦꯡꯉꯨ, ꯅꯃꯥ ꯑꯁꯤꯅ ꯅꯪꯒꯤ ꯑꯁꯣꯏꯕ ꯌꯦꯡꯗꯨꯅ ꯉꯥꯡꯕ ꯆꯩꯕ ꯐꯨꯕ ꯇꯧꯕꯁꯦ ꯏꯄꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ꯫ ꯍꯣꯏ ꯕꯥꯕꯥ, ꯑꯩ ꯉꯁꯤꯗꯒꯤ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯖꯔꯔꯣꯏꯒꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯈꯤ ꯃꯈꯣꯏ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕ ꯅꯨꯄꯤ ꯈꯔꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯔꯦꯡ ꯄꯔꯦꯡ ꯐꯝꯃꯤ꯫ ꯃꯀꯣꯛꯇꯣ ꯑꯃꯅ ꯑꯃꯗ ꯍꯤꯛꯄꯤ ꯀꯥꯏꯅꯔꯤ꯫ ꯁꯈꯤ, ꯅꯪꯗꯤ ꯍꯤꯛꯄꯨ ꯀꯌꯥ ꯂꯩꯇꯦꯗ, ꯍꯤꯛꯀꯨ ꯉꯥꯛꯇꯅ ꯑꯅꯝꯕ ꯂꯩ꯫ ꯑꯗꯣ ꯁꯈꯤ, ꯅꯆꯥꯅꯨꯄꯤ ꯄꯣꯛꯇꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯅꯪꯕꯨ ꯀꯃꯥꯏ ꯂꯣꯏꯅꯔꯒ ꯂꯩꯃꯤꯟꯅꯔꯤꯅꯣ? ꯑꯩꯒ ꯑꯣꯏꯔꯝꯃꯗꯤꯅꯦ ꯅꯍꯥꯟꯅ ꯇꯥꯟꯊꯣꯛꯈ꯭ꯔꯅꯤ꯫ ꯁꯈꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯒ, ꯈꯪꯗꯦ ꯄꯪꯂꯩ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯗꯤꯅꯦ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯁꯛ ꯑꯁꯤ ꯍꯦꯛ ꯎꯕꯗꯅꯦ ꯇꯤꯟꯕꯤ ꯀꯥꯡꯕꯖꯥꯠꯅꯤ꯫ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯡ ꯑꯁꯦ ꯉꯥꯡꯐꯝꯗꯇ ꯑꯣꯏ꯫ ꯑꯩꯅ ꯋꯥꯒ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯄꯥ ꯑꯁꯦ ꯑꯁꯤꯅ ꯍꯦꯛꯇ ꯀꯟꯈꯠꯂꯛꯀꯅꯤ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯃꯌꯨꯝ ꯀꯣꯛ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯕ꯫ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ, ꯑꯉꯥꯡ ꯁꯥꯖꯅꯤꯡꯕ ꯑꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯑꯩꯅꯦ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯔꯕꯖꯥꯠꯅꯤ꯫ ꯁꯈꯤ,
ꯑꯗꯨꯛ ꯋꯥꯅ ꯈꯥꯡꯗꯣꯏ ꯁꯔꯨꯛꯅꯦ ꯁꯦ ꯅꯆꯦ ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯂꯧꯅꯤ ꯅꯪꯕꯣ ꯀꯩꯅꯣ ꯏꯆꯦ ꯑꯐꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯇꯧꯒꯦ ꯅꯆꯦꯅ ꯍꯥꯏꯕ ꯋꯥꯕꯨ ꯅꯪꯒꯤ ꯐꯠꯇꯅꯕ ꯍꯥꯏꯕ ꯋꯥꯔꯣ ꯅꯪꯒꯤ ꯐꯅꯅꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯑꯗꯣ ꯑꯉꯥꯡꯃꯨꯛꯁꯨ ꯅꯠꯇ꯭ꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯕꯦꯝꯃ ꯃꯌꯨꯝ ꯄꯥꯜꯍꯟꯈ꯭ꯔꯁꯤ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯅꯨꯄꯤꯕꯨꯗꯤ ꯊꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯕꯖꯥꯠꯅꯤ ꯃꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯗꯣꯏꯅꯤ ꯁꯈꯤ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯆꯦ ꯑꯁꯦꯡꯕꯩꯔꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅ ꯑꯩꯈꯣꯏ ꯂꯩꯍꯥꯎꯒꯤꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯅꯪꯅ ꯌꯥꯅꯅꯕ ꯅꯨꯄꯥꯗꯣ ꯑꯝꯇ ꯍꯥꯏꯌꯨ ꯑꯩꯅꯦ ꯋꯥꯏ ꯁꯪꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯂꯩꯍꯧꯒꯦ ꯍꯣꯏ ꯏꯕꯦꯝꯃ ꯅꯨꯄꯥꯗꯨꯒꯤꯗꯤ ꯌꯥꯔꯦ ꯍꯥꯏꯔꯛꯑꯅꯤ ꯃꯣꯏꯒꯤꯗꯤꯅꯦ ꯍꯧꯖꯤꯛ ꯌꯨꯝꯒꯤ ꯃꯧ ꯊꯤꯔꯤꯕꯅꯤ ꯑꯗ ꯅꯣꯏꯒꯤ ꯋꯥꯅꯤꯗ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯐꯩꯅꯦ ꯑꯩ ꯍꯥꯏꯒꯦ ꯑꯗꯣ ꯂꯩꯍꯥꯎꯒ ꯅꯨꯄꯥ ꯑꯁꯤꯒ ꯆꯍꯤꯗꯤ ꯈꯦꯠꯅꯩ ꯐꯅ ꯌꯥꯝꯅꯗꯤ ꯈꯦꯠꯅꯔꯝꯃꯅꯤ ꯑꯗꯣ ꯀꯝꯗꯧꯁꯤꯒꯦ ꯍꯦꯔꯥ ꯆꯍꯤꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯒꯦ ꯃꯤ ꯐꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ ꯍꯣꯏꯁꯦ ꯐꯅꯅꯕ ꯁꯤꯜꯂꯨ ꯅꯨꯄꯥꯒꯤꯗꯤ ꯅꯪꯅ ꯑꯗꯨꯒ ꯅꯨꯄꯤꯒꯤꯅꯅꯦ ꯁꯈꯤ ꯑꯩꯅ ꯌꯥꯅꯅꯕ ꯁꯤꯜꯂꯒꯦ ꯁꯈꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯂꯩꯍꯥꯎ ꯍꯥꯏꯕ ꯃꯁꯤꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯈꯔꯁꯦ ꯑꯩꯒꯤ ꯉꯥꯛꯇ ꯑꯣꯏꯍꯧꯔꯅꯤ ꯑꯩꯁꯨꯅꯦ ꯏꯆꯥ ꯑꯃꯇꯪ ꯌꯥꯎꯖꯔꯝꯂꯗꯤꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯍꯥꯎ ꯆꯥꯛ ꯊꯣꯡꯂꯤ ꯆꯥꯛꯁꯪꯗ ꯁꯈꯤ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯆꯪꯂꯛꯇꯨꯅ ꯀꯧꯔꯛꯏ ꯏꯃꯥꯒꯤ ꯂꯩꯍꯥꯎ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯅꯣ ꯏꯃꯥ ꯏꯔꯣꯜꯂꯤ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯏꯃꯥ ꯉꯁꯤꯗꯤ ꯀꯩ ꯋꯥꯅꯣ ꯏꯃꯥꯇꯣꯟ ꯅꯆꯥꯗ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯁꯈꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯅꯧꯊꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯩꯍꯥꯎ ꯏꯃꯥꯅ ꯅꯪꯕꯨ ꯏꯕꯨꯛ ꯊꯣꯛꯀꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯗꯣ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯐꯨꯈꯤꯕ ꯀꯌా ꯑꯗꯣ ꯏꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯗꯨꯅ ꯇꯧꯔꯤꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯁꯤꯗꯤꯅꯦ ꯃꯄꯥꯝꯗ ꯁꯨꯝ ꯂꯩꯌꯨ ꯍꯥꯏꯅ ꯇꯝꯗꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯍꯥꯛ ꯂꯨꯍꯣꯡꯈꯤꯒꯅꯤ ꯍꯌꯦꯡ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯈ꯭ꯔꯒ ꯃꯃꯥ ꯃꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯆꯩꯗ꯭ꯔꯤꯉꯩ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯏꯃꯥꯅ ꯅꯪꯕు ꯆꯩꯕ ꯉꯥꯡꯕ ꯐꯨꯕ ꯆꯩꯕ ꯀꯌా ꯑꯁꯦ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯈꯟꯗꯨꯅ ꯁꯦꯟꯅꯕ ꯅꯪꯕꯨ ꯏꯃꯥꯗ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ꯭ꯔꯥꯅꯦ ꯏꯃꯥꯇꯣꯟ ꯅꯆꯥ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯂꯩꯖꯗꯦ ꯏꯃꯥꯇꯣꯟꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯉꯥꯡꯗꯅ ꯀꯅꯥꯗ ꯉꯥꯡꯂꯨꯅꯤ ꯃꯆꯥ ꯑꯩꯕꯨ ꯐꯅꯅꯕ ꯆꯩꯕ ꯉꯥꯡꯕꯗ ꯃꯆꯥ ꯑꯩꯅ ꯀꯔꯤꯒꯤ ꯃꯁꯤꯗ ꯁꯥꯎꯗꯣꯏꯅꯣ ꯏꯃꯥꯇꯣꯟ ꯅꯆꯥꯗꯤ ꯑꯄꯣꯛꯄ ꯏꯃꯥꯒꯤ ꯃꯁꯛ ꯎꯕꯁꯨ ꯐꯪꯖꯍꯧꯗ꯭ꯔꯤ ꯏꯃꯥꯇꯣꯟꯕꯨ ꯅꯆꯥ ꯑꯩꯅ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯁꯈꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯑꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯀꯩ ꯋꯥꯅꯣ ꯏꯃꯥꯇꯣꯟ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯃꯥꯇꯣꯟꯅ ꯍꯥꯏꯕ ꯋꯥꯗ ꯅꯆꯥꯅ ꯌꯥꯗꯕ ꯇꯧꯖꯔꯣꯏ ꯅꯪ ꯅꯟꯗꯣꯝꯆꯥ ꯂꯩꯃꯇꯣꯟ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯤ ꯑꯣ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯌꯦ ꯅꯨꯄꯥ ꯃꯆꯥꯗꯣ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯕ ꯏꯃꯨꯡꯅꯤ ꯃꯁꯛꯁꯨ ꯐꯖꯩ ꯁꯦꯜꯁꯨ ꯄꯥꯏ ꯅꯪꯅ ꯃꯉꯣꯟꯗ ꯂꯩꯔꯗꯤꯅꯦ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯗꯣꯏꯅꯤ ꯑꯗꯨꯅꯅꯦ ꯅꯪ ꯃꯥꯒ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯣꯏ ꯏꯃꯥꯅ ꯅꯪꯒꯤ ꯐꯅꯅꯕ ꯁꯤꯜꯂꯤꯕꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯀꯗꯥꯏꯗꯩꯅꯣꯗ ꯏꯃꯥꯇꯣꯟ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯒꯤ ꯅꯥꯛꯇ ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯈꯤꯒꯦ ꯍꯩ ꯌꯥꯗꯕ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯝꯃꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯃꯧ ꯊꯤꯔꯤ ꯍꯥꯏꯕꯅꯤ ꯃꯗꯣ ꯅꯪ ꯂꯨꯍꯣꯡꯗꯕ ꯌꯥꯗꯕꯅꯤ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯅꯪ ꯑꯩꯕు ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯅꯨꯄꯥꯗꯣ ꯑꯉꯥꯡ ꯅꯠꯇꯦ ꯈꯖꯤꯛꯇꯗ ꯆꯣꯞꯍꯟꯒꯦ ꯈꯟꯒꯅꯨ ꯅꯨꯄꯥꯗꯣ ꯆꯍꯤ 95 ꯁꯨꯔꯦ ꯍꯥꯏꯔꯤ ꯏꯃꯥꯇꯣꯟ ꯅꯆꯥꯁꯦ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤꯁꯨ ꯊꯤꯔꯝꯃꯤ ꯑꯉꯥꯡꯁꯨ ꯂꯩ ꯍꯥꯏ ꯆꯍꯤꯁꯨ ꯑꯩꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯑꯩꯕꯨ ꯄꯣꯛꯄ ꯌꯥꯔꯤꯕ ꯏꯄꯥꯒꯨꯝꯕꯅꯤ ꯃꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯁꯈꯤꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯁꯥꯎꯒꯠꯂꯛꯏ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯁꯤꯗ ꯌꯥꯗ꯭ꯔꯒꯅ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯐꯅꯅꯕ ꯍꯥꯏꯔꯤꯕ ꯑꯩꯁꯦ ꯅꯪꯅ ꯐꯠꯇꯕ ꯑꯣꯏꯅ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯁꯤꯗ ꯂꯩꯍꯥꯎꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕ ꯌꯨꯝꯗ ꯂꯩꯇꯦ ꯁꯈꯤ ꯂꯩꯍꯥꯎꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯇꯥꯟꯊꯣꯛꯅꯕ ꯁꯤꯜꯂꯤ ꯂꯩꯍꯥꯎꯁꯨ ꯆꯠꯇꯅꯕ ꯃꯃꯥꯗ ꯍꯥꯏꯖꯔꯤ ꯏꯃꯥꯇꯣꯟ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯏꯃꯥꯇꯣꯟꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯅꯆꯥ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯀꯅꯥꯒꯤꯗ ꯂꯩꯗꯣꯏꯅꯣ ꯏꯃꯥꯇꯣꯟ
ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯁꯦ ꯅꯪꯅ ꯌꯥꯒꯗꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ. ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯝ ꯄꯤꯔꯤꯁꯤꯅꯤ. ꯂꯩꯍꯥꯎ ꯂꯩꯃꯥꯏ ꯑꯗꯨꯗ ꯏꯟꯊꯣꯛꯏ. ꯁꯈꯤ ꯃꯇꯤꯟ ꯁꯤꯊꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ. ꯂꯩꯍꯥꯎ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯍꯥꯛꯁꯦ ꯀꯌꯥꯗ ꯇꯣꯜꯂꯕꯅꯤ. ꯏꯃꯥ, ꯅꯆꯥ ꯋꯥꯔꯤ. ꯏꯃꯥꯇꯣꯟꯒꯤ ꯃꯤꯑꯣꯠ ꯃꯩꯁꯥꯗ ꯅꯆꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ. ꯅꯆꯥꯕꯨ ꯂꯧꯁꯤꯟꯕꯤꯔꯣ. ꯏꯃꯥ, ꯅꯆꯥ ꯋꯥꯔꯤ ꯏꯃꯥ. ꯅꯆꯥꯕꯨ ꯀꯔꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯀꯩꯒꯤ ꯄꯣꯛꯄꯤꯔꯝꯃꯤꯅꯣ? ꯏꯃꯥ, ꯅꯆꯥ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯂꯩꯍꯥꯎ ꯌꯥꯝꯅ ꯅꯤꯡꯉꯝꯗ ꯊꯦꯝꯕꯤꯅꯕ ꯀꯅꯥ ꯂꯩꯇ ꯅꯤꯡꯉꯣꯜꯒꯤ ꯀꯥꯗ ꯄꯦꯟꯗꯅ ꯀꯞꯄꯦ. ꯂꯩꯍꯥꯎ ꯐꯅ ꯀꯨꯏꯅ ꯀꯞꯂꯨꯔꯕ ꯃꯥꯜꯂꯤ. ꯋꯥꯃꯟꯕꯅ ꯃꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯊꯣꯏꯕꯁꯨ ꯊꯦꯡꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ. ꯃꯃꯥꯇꯣꯟ, ꯅꯆꯥꯅꯨꯄꯤꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯣ? ꯃꯥꯗꯤ ꯎꯗꯦꯅ, ꯇꯨꯝꯈ꯭ꯔꯕ꯭ꯔꯣ? ꯆꯥꯈ꯭ꯔꯦ, ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯦ. ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏꯅ? ꯀꯗꯥꯏꯗ ꯑꯃꯨꯛ ꯐꯝꯕꯤꯔꯨꯔꯤꯕꯅꯣ? ꯑꯋꯥꯡꯒꯤ ꯇꯥꯗ ꯍꯣꯏꯗꯅꯤ. ꯃꯈꯣꯏꯗ ꯑꯍꯜ ꯈꯔ ꯇꯤꯟꯅꯕ. ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯨꯕꯅꯤ. ꯑꯗꯣ ꯃꯣꯏꯕꯥ, ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ. ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ? ꯄꯩꯁꯥꯒꯤꯔꯥ? ꯃꯣꯏꯕꯥ, ꯑꯩꯅ ꯍꯥꯏꯗꯣꯏꯕ ꯋꯥꯁꯦ ꯄꯩꯁꯥꯒꯤ ꯅꯠꯇꯦ. ꯑꯩꯈꯣꯏ ꯂꯩꯍꯥꯎꯒꯤꯅꯤ. ꯊꯣꯏꯕ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ, ꯑꯩꯈꯣই ꯂꯩꯍꯥꯎꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯅꯠꯇꯦ, ꯃꯥꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ? ꯁꯈꯤ ꯃꯆꯤꯜ ꯑꯗꯨ ꯄꯩꯊꯣꯛꯂꯒ, ꯈꯟꯈ꯭ꯔ ꯄꯣꯠꯅꯤ ꯃꯆꯥꯁꯦ. ꯀꯌꯥꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯣ. ꯑꯩꯗꯤꯅꯦ ꯇꯤꯟꯕꯤ ꯀꯥꯡꯉꯤ. ꯃꯣꯏꯒꯤ ꯃꯇꯧ ꯑꯁꯦ ꯌꯦꯡꯅꯤꯡꯗꯕꯅ. ꯈꯣꯟꯖꯦꯜ ꯊꯣꯛꯅ, ꯑꯣ, ꯀꯩꯁꯨ ꯇꯧꯗꯦ. ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯕꯒꯤ ꯋꯥꯅꯤ. ꯃꯤꯒꯤ ꯃꯤꯠꯇꯗꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤ. ꯑꯗꯨꯅ ꯃꯥꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯤꯕ. ꯀꯅꯥꯒꯤ ꯏꯃꯨꯡꯅꯣꯅꯦ? ꯅꯠꯇꯦ, ꯀꯔꯝꯕ ꯀꯥꯟꯗ ꯍꯥꯏꯔꯛꯂꯤꯕꯅꯣ? ꯑꯣ, ꯏꯆꯦ ꯂꯩꯃꯇꯣꯟ ꯍꯣꯏꯒꯤ ꯃꯔꯤ ꯃꯇꯥꯅꯦ ꯍꯥꯏꯌꯦ. ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯕ, ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯕ ꯃꯆꯥꯅꯤ. ꯃꯥꯏꯀꯩ ꯑꯁꯣꯝꯗꯗꯤ ꯃꯣꯏꯃꯨꯛ ꯄꯩꯁా ꯄꯥꯏꯕ ꯏꯃꯨꯡꯗꯤ ꯂꯩꯇꯦ ꯍꯥꯏꯔꯤ. ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯍꯥꯎꯁꯦ ꯄꯤꯈ꯭ꯔꯁꯤ. ꯃꯥꯁꯨ ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕ. ꯌꯥꯔꯣꯕ ꯀꯣ? ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯕꯤꯃꯣꯜ ꯑꯣꯏꯒꯅꯤ. ꯏꯁ, ꯃꯃꯥꯇꯣꯟ, ꯕꯤꯃꯣꯜꯗꯤ ꯆꯍꯤ ꯌꯥꯝꯂꯦꯍꯦ. ꯃꯥꯗꯤ ꯍꯥꯟꯅ ꯅꯨꯄꯤ ꯑꯃꯁꯨ ꯊꯤꯔꯝꯂꯕꯅꯤ. ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯅꯤ. ꯃꯗꯨꯗꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯕꯨ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ? ꯐꯅ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤ ꯑꯣꯏꯁꯅꯨ. ꯃꯗꯣ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ. ꯍꯣꯏ, ꯅꯆꯥꯅꯨꯄꯤꯅ ꯌꯥꯔꯒꯗꯤ ꯈꯟꯅꯕ ꯌꯥꯏ. ꯅꯝꯐꯨꯗ ꯂꯨꯍꯣꯡꯕꯗꯤ ꯄꯥꯝꯗꯦ. ꯑꯩꯒꯤꯗꯤꯅꯦ ꯂꯥꯏꯔꯖꯔꯕꯁꯨ ꯏꯆꯥ ꯃꯍꯥꯛ ꯃꯊꯟꯇꯅꯤ. ꯑꯣ, ꯑꯗꯨꯒꯤꯗꯤꯅꯦ ꯃꯃꯥ ꯑꯩꯅ ꯌꯥꯅꯅꯕ ꯁꯤꯜꯂꯒꯦ. ꯃꯣꯏꯕꯥꯅ ꯌꯥꯔꯦ ꯑꯁꯤꯈꯛ ꯈꯨꯝ. ꯑꯐꯕ ꯊꯕꯛꯇꯤ ꯌꯥꯏ, ꯐꯠꯇꯕ ꯊꯕꯛꯇꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ. ꯁꯤꯗꯩꯗꯤ ꯈꯪꯅꯤ. ꯐꯠ ꯍꯦꯛꯇ ꯂꯨꯍꯣꯡꯊꯣꯛꯀꯦ. ꯂꯩꯍꯥꯎ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈꯤꯕꯒꯤ ꯑꯍꯤꯡꯗ ꯆꯥꯛ ꯂꯥꯝꯂꯛꯂꯝꯃꯤ. ꯃꯔꯝ ꯑꯁꯤꯅ ꯂꯩꯍꯥꯎ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯥꯛꯁꯪꯗ ꯂꯥꯛꯏ. ꯂꯣꯟꯅ ꯆꯥꯛ ꯈꯔ ꯊꯤꯔꯒ ꯆꯥꯒꯦ ꯇꯧꯕ ꯑꯗꯨꯗ ꯆꯥꯛ ꯂꯩꯔꯝꯗ꯭ꯔꯦ. ꯁꯈꯤꯅ ꯂꯩꯍꯥꯎꯒꯤ ꯆꯥꯛ ꯑꯗꯨ ꯍꯩꯗꯣꯛꯈ꯭ꯔꯦ. ꯂꯩꯍꯥꯎ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯑꯃꯨꯛ ꯐꯃꯨꯡꯗ ꯆꯪꯂꯛꯏ. ꯉꯥꯏꯍꯥꯛ ꯎꯏꯔꯨꯝ ꯇꯨꯝꯕꯒ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯄꯥꯡꯊꯣꯔꯛꯏ. ꯇꯁꯦꯡꯅ ꯂꯩꯍꯥꯎ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ. ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯡꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ. ꯅꯣꯡꯉꯥꯟꯒꯗꯕ ꯈꯖꯤꯛꯇꯤ ꯋꯥꯠꯂꯤ. ꯂꯩꯍꯥꯎ ꯏꯃꯨꯡꯒꯤ ꯋꯥꯏꯔꯝ ꯅꯤꯡꯊꯤꯅ ꯇꯩꯊꯣꯛꯂꯦ. ꯂꯣꯏꯔꯒ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯏ. ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯀꯠꯂꯤ. ꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯠꯄ ꯂꯣꯏꯔꯛꯄꯗ ꯁꯈꯤꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯤ. ꯉꯔꯥꯡꯗꯤ ꯆꯥꯈꯤꯗ꯭ꯔꯕꯅꯤꯅ ꯉꯟꯅ ꯆꯥꯛ ꯊꯣꯡꯀꯠꯂꯤꯕ ꯑꯣꯏꯔꯦ. ꯅꯪꯗꯤ ꯍꯨꯔꯥꯟꯕꯤꯗꯧꯅ. ꯍꯦ, ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯝꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯔꯤꯕꯗꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ. ꯂꯩꯍꯥꯎ ꯈꯨꯜꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯇꯤꯟꯅꯗꯦ. ꯌꯨꯝꯗꯒꯤꯁꯨ ꯀꯌꯥ ꯍꯦꯟꯗꯣꯛꯅ ꯆꯠꯇꯦ. ꯃꯥꯅ ꯍꯦꯛ ꯍꯦꯛ ꯄꯨꯟꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯗꯤ ꯂꯩ. ꯃꯌꯨꯝꯁꯨ ꯈꯔ ꯂꯥꯞꯅ ꯂꯩ. ꯂꯩꯍꯥꯎꯅ ꯋꯥꯗ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯩ. ꯂꯩꯍꯥꯎꯅ ꯆꯍꯤ 2ꯃꯨꯛꯇꯤ ꯍꯜꯂꯤ. ꯅꯥꯎꯕꯤꯗꯨ. ꯂꯩꯍꯥꯎ ꯅꯥꯎꯕꯤ ꯍꯣꯏꯗ ꯂꯥꯛꯏ. ꯅꯥꯎꯕꯤꯁꯨ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯈꯤ ꯍꯥꯏꯅ ꯂꯩꯔꯝꯗꯦ. ꯂꯩꯍꯥꯎ ꯃꯇꯣꯝꯇ ꯂꯝꯕꯤꯗ ꯂꯥꯛꯏ. ꯅꯤꯡꯊꯤꯔꯕꯤ ꯅꯨꯖꯥ, ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯍꯪꯖꯒꯦ. ꯂꯩꯍꯥꯎꯗꯨ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯀꯅꯥꯅꯁꯨ ꯃꯉꯣꯟꯗ ꯀꯧꯔꯛꯄ ꯂꯩꯈꯤꯗ꯭ꯔꯤ. ꯃꯥꯕꯨ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯁꯤꯗ ꯈꯖꯤꯛꯇꯤ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯐꯥꯎꯖꯩ. ꯑꯗꯨꯕꯨ ꯄꯥꯈꯠꯄ ꯀꯤꯕꯁꯨ ꯐꯥꯎꯔꯤ. ꯂꯩꯍꯥꯎ ꯀꯧꯔꯛꯂꯤꯕ ꯃꯤ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯏ. ꯅꯨꯄꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯂꯩꯍꯥꯎꯒꯤ ꯊꯃꯣꯏꯗ ꯈꯜꯂꯤ. ꯑꯁꯨꯛ ꯐꯖꯕ,
ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯊꯤꯕ ꯇꯝꯕ ꯅꯨꯄꯥ ꯑꯁꯦ ꯊꯃꯣꯏ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯅ ꯑꯩꯕꯨ ꯂꯥꯡꯇꯛꯅꯍꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯁꯣꯝꯗꯅꯤ, ꯀꯔꯤ ꯈꯨꯌꯦꯡꯅꯣ ꯃꯁꯤꯕꯨ? ꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂ? ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ꯫ ꯇꯥꯗ꯭ꯔꯣ? ꯂꯩꯍꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯎ, ꯍꯣꯏ, ꯌꯥꯏ, ꯅꯠꯇꯦ, ꯇꯥꯏ꯫ ꯑꯁ, ꯏꯆꯟ, ꯌꯨꯝ ꯑꯝꯇ ꯍꯪꯖꯒꯦ ꯇꯧꯕꯅꯤ, ꯏꯆꯟꯅ ꯈꯪꯂꯗꯤ ꯑꯝꯇ ꯇꯥꯛꯄꯤꯌꯨ꯫ ꯀꯅꯥꯒꯤ ꯌꯨꯝ ꯑꯣꯏꯔꯕꯅꯣ? ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯗꯤ ꯇꯥꯛꯆꯔꯝꯒꯦ꯫ ꯃꯥꯝ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯩꯁꯦ ꯃꯈꯣꯏꯗ ꯏꯁꯩ ꯇꯝꯕ ꯂꯥꯛꯄꯅꯤ꯫ ꯑꯣ, ꯑꯩꯈꯣꯏ ꯅꯥꯎꯕꯤꯒꯤ ꯏꯁꯩ ꯇꯝꯕꯤꯕꯒꯤ ꯑꯣꯖꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯅꯪꯂꯣ? ꯂꯥꯛꯑꯣ, ꯑꯩ ꯍꯧꯖꯤꯛꯇ ꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯌꯨꯝ ꯐꯥꯎꯕꯗ ꯇꯥꯛꯄꯤꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯥꯎꯕꯤꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯎꯕꯤꯅ, ꯇꯥꯍꯦꯟꯕ, ꯅꯪ ꯂꯥꯛꯑꯕꯣ? ꯑꯦ, ꯑꯩꯈꯣꯏ ꯆꯦ ꯂꯩꯍꯥꯎꯒ ꯇꯤꯟꯅꯕ꯭ꯔꯣ ꯅꯣꯏ ꯑꯅꯤ ꯍꯥꯟꯅ? ꯍꯦꯟꯕ ꯂꯩꯍꯥꯎꯗ ꯌꯦꯡꯂꯒ, ꯑꯣ, ꯃꯃꯤꯡꯒ ꯃꯁꯛꯀ ꯆꯥꯅꯩ, ꯂꯩꯍꯥꯎꯗ ꯂꯩꯍꯥꯎ ꯃꯥꯜꯂꯤ꯫ ꯂꯩꯍꯥꯎꯅꯁꯨ ꯈꯜꯂꯤ, ꯍꯦꯟꯕ, ꯌꯥꯏ꯫ ꯂꯥꯎ ꯆꯪꯉꯛꯑꯣ, ꯁꯤꯗ ꯐꯝꯃꯨ, ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯂꯩꯇꯦ, ꯍꯧꯖꯤꯛꯇ ꯀꯗꯥꯏꯗꯅꯣꯃ ꯆꯠꯀꯅꯤꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯣ ꯏꯆꯦ ꯂꯩꯍꯥꯎ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯌꯨ꯫ ꯏꯆꯦꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯅꯨꯡꯇꯤꯒꯤ ꯏꯁꯩ ꯇꯝꯕ ꯂꯥꯛꯑꯣ꯫ ꯇꯥꯍꯦꯟꯕꯁꯦ ꯏꯁꯩ ꯌꯥꯝꯅ ꯍꯩꯕꯅꯤ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯑꯣꯖꯥ ꯑꯣꯏꯔꯗꯣꯏꯅꯤ ꯀꯣ ꯑꯣꯖꯥ? ꯍꯦꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯣꯏ ꯍꯣꯏ, ꯃꯥꯅꯤ ꯃꯥꯅꯤ, ꯑꯩꯗꯤ ꯏꯃꯥ ꯍꯣꯏꯅ ꯌꯥꯔꯣꯏꯗ, ꯏꯁꯩꯕꯨꯗꯤ ꯌꯥꯝ ꯇꯝꯅꯤꯡꯉꯤ꯫ ꯑꯦ, ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯃꯆꯥꯅ ꯏꯁꯩ ꯇꯝꯒꯦ ꯍꯥꯏꯕꯗ ꯌꯥꯔꯛꯀꯅꯤꯌꯦ ꯑꯣꯖꯥ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣই ꯆꯦꯁꯦ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯍꯩꯕꯅꯤ, ꯅꯪꯅꯒ ꯏꯁꯩꯒ ꯑꯃꯨꯛ ꯇꯝꯂꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯩꯗꯣꯏꯅꯤ, ꯃꯤꯅ ꯈꯪꯅꯕ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯩꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯏꯁꯩ ꯍꯩꯔꯗꯤ ꯌꯥꯔꯦ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯍꯦꯟꯕ ꯂꯩꯍꯥꯎꯅ ꯆꯠꯈꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯍꯥꯎꯁꯨ ꯅꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯇꯁꯦꯡꯅ ꯂꯩꯍꯥꯎ ꯍꯦꯟꯕꯕꯨ ꯄꯥꯝꯖꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯍꯦꯟꯕ ꯎꯅꯤꯡꯕ ꯐꯥꯎꯗꯨꯅ ꯂꯥꯛꯏ꯫ ꯍꯦꯟꯕꯁꯨ ꯂꯩꯍꯥꯎꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯁꯨ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯁꯈꯤꯅ ꯍꯥꯏꯗꯨꯅ ꯕꯤꯃꯣꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯩꯍꯥꯎꯕꯨ ꯍꯥꯏꯕ ꯂꯥꯛꯍꯜꯂꯤ꯫ ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯐꯕ ꯊꯕꯛꯅꯤ ꯈꯟꯅ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯈꯤꯅ ꯂꯩꯍꯥꯎꯕꯨ ꯌꯣꯛꯂꯛꯄꯅꯤ, ꯆꯥꯎꯅꯅꯕ ꯍꯥꯏꯗꯨꯅ꯫ ꯃꯆꯥ ꯁꯛꯂꯕ ꯑꯁꯤꯒꯤ ꯃꯥꯡꯅꯅꯕ ꯀꯔꯤꯁꯨ ꯁꯤꯜꯂꯣꯏ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯑꯌꯥꯕ ꯄꯤꯕꯅꯤ꯫ ꯍꯩ, ꯅꯄꯥꯅ ꯑꯌꯥꯕ ꯄꯤꯔꯛꯑꯕꯅꯤ, ꯅꯪꯒꯤ ꯐꯠꯇꯅꯕ ꯁꯤꯜꯂꯤꯕ ꯅꯠꯇꯦꯅꯦ, ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯑꯁꯦ ꯅꯪꯒꯤ ꯐꯅꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯃꯤ ꯂꯩ, ꯏꯃꯥ, ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯉꯝꯗ꯭ꯔꯒꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯂꯩꯍꯥꯎ ꯍꯟꯗꯛꯃꯨꯛꯇꯤ ꯃꯆꯤꯟ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯇꯣꯟ, ꯅꯆꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯃꯤꯒꯤ ꯌꯨꯝ ꯅꯠꯇꯦ, ꯑꯩꯒꯤ ꯏꯄꯥꯒꯤ ꯌꯨꯝꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯒꯤ ꯌꯨꯝꯗꯤ ꯃꯆꯥ ꯑꯩꯒꯤꯁꯨ ꯌꯨꯝꯅꯤ, ꯏꯃꯥꯇꯣꯟ ꯑꯣꯏꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯔꯣꯏꯕꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯈꯛ ꯇꯥꯗꯨꯅ ꯊꯣꯏꯕꯗꯣ ꯃꯆꯥꯅꯨꯄꯤꯗ ꯆꯦꯛꯈꯠꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯃꯥꯃꯛꯇꯗ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯅꯪꯅ ꯅꯃꯥ ꯑꯁꯤꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤ ꯇꯥꯜꯂꯤꯕꯅꯣ? ꯑꯩꯅ ꯅꯪꯕꯨ ꯅꯃꯥꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ ꯈꯟꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯨꯕꯒꯤ ꯑꯩꯈꯣꯏꯗꯣ ꯑꯣꯟꯈꯠꯂꯒ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯇꯥꯜꯂꯤꯅꯦ꯫ ꯁꯈꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯖꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯒꯤꯗ ꯆꯠꯂꯒ ꯂꯩꯗꯣꯏꯅꯣ? ꯍꯣꯏ ꯏꯃꯥ, ꯅꯪꯅꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤꯀꯣ, ꯃꯤꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯗꯣꯏ ꯁꯔꯨꯛ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯑꯣ ꯍꯥꯏꯗꯨꯅ꯫ ꯑꯩꯅꯗꯤ ꯃꯥꯒꯤ ꯈꯟꯗꯨꯅ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯌꯣꯛꯂꯛꯂꯒ ꯂꯩꯁꯥꯅ ꯑꯇꯣꯝꯕꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯌꯨꯝ ꯄꯥꯜꯂꯛꯏ꯫ ꯌꯥꯔꯦ ꯅꯨꯄꯤ, ꯇꯣꯛꯑꯣ, ꯑꯩ ꯑꯉꯥꯡꯁꯦ ꯐꯖꯅ ꯍꯥꯏꯒꯦ, ꯅꯪꯁꯨ ꯅꯆꯥꯅꯤ, ꯈꯔ ꯉꯥꯛꯄꯤꯔꯣ, ꯇꯣꯛꯑꯣ꯫ ꯑꯣ, ꯑꯩꯕꯨꯗꯤ ꯇꯨꯃꯤꯟ ꯂꯩꯔꯒꯦ, ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯃꯁꯤꯗ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯀꯥꯏꯕ ꯅꯪꯒꯗꯧꯔꯤꯌꯦ꯫ ꯃꯥꯒꯤ ꯐꯅꯅꯕ, ꯃꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯁꯤꯜꯂꯤꯕ ꯑꯩꯕꯨ ꯃꯥꯅ ꯐꯠꯇꯕ ꯇꯥꯍꯜꯂꯤ꯫ ꯊꯣꯏꯕ ꯂꯩꯍꯥꯎꯗ ꯐꯨꯒꯦ ꯍꯥꯏꯅ ꯆꯪꯂꯛꯏ꯫ ꯀꯔꯤ? ꯃꯤꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯇꯨꯅ ꯍꯥꯏꯅꯈ꯭ꯔꯕ ꯌꯥꯅꯈ꯭ꯔꯕ ꯑꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤ? ꯁꯈꯤ ꯑꯐ ꯁꯥꯗꯨꯅ ꯈꯥꯝꯃꯤ꯫ ꯃꯣꯏꯕꯥ, ꯇꯣꯛꯄꯤꯔꯣ, ꯑꯩ ꯃꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯈꯤꯒꯦ꯫ ꯑꯉꯥꯡꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦꯁꯦ,
ꯑꯩꯅ ꯄꯨꯝꯅꯃꯛ ꯂꯥꯟꯕꯅꯤ ꯑꯩꯅ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯌꯥꯅꯤ ꯈꯟꯗꯨꯅ ꯃꯤꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯃꯗꯨꯗ ꯑꯩꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯁꯤꯟꯅꯩ ꯊꯣꯏꯕꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯉꯤ ꯁꯣꯝꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯍꯥꯎ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯏꯁꯩ ꯇꯝꯕ ꯑꯗꯨ ꯍꯦꯛ ꯍꯦꯛ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯤ ꯍꯦꯟꯕ ꯂꯩꯍꯥꯎ ꯂꯥꯛꯇꯕ ꯑꯗꯨꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯖꯤꯜꯂꯛꯂꯤ ꯂꯩꯍꯥꯎ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯅꯣꯡꯃ ꯍꯦꯟꯕꯅ ꯅꯥꯎꯕꯤꯗ ꯂꯣꯟꯅ ꯍꯪꯂꯛꯏ ꯅꯥꯎꯕꯤ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯑꯣꯖꯥ ꯀꯩꯅꯣ ꯍꯪꯉꯨ ꯅꯣꯏ ꯏꯆꯦ ꯂꯩꯍꯥꯎꯗꯣ ꯁꯤꯗ ꯂꯥꯛꯈꯤꯗ꯭ꯔꯤ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯆꯦ ꯂꯩꯍꯥꯎꯗꯣ ꯂꯨꯍꯣꯡꯈꯤꯗꯣꯔꯦ ꯍꯦꯟꯕ ꯂꯩꯍꯥꯎ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯇꯥꯕꯗ ꯊꯃꯣꯏꯗ ꯑꯋꯥꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯍꯪꯂꯛꯂꯝꯃꯤ ꯀꯅꯥꯗ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ ꯅꯨꯄꯥꯗꯣ ꯑꯍꯟꯅꯤ ꯍꯥꯏ ꯅꯨꯄꯤ ꯍꯥꯟꯅ ꯊꯤꯔꯝꯃꯤ ꯍꯥꯏ ꯃꯆꯥꯁꯨ ꯂꯩ ꯍꯥꯏ ꯏꯆꯦꯅꯗꯤ ꯌꯥꯗꯕ ꯃꯥꯜꯂꯤ ꯑꯗꯣ ꯃꯈꯣꯏ ꯃꯃꯥ ꯃꯄꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ ꯍꯥꯏꯕꯅꯦ ꯑꯣꯖꯥ ꯍꯦꯟꯕ ꯂꯩꯍꯥꯎ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ ꯃꯁꯥꯅ ꯌꯥꯗꯦ ꯇꯥꯕꯗ ꯇꯁꯦꯡꯅ ꯂꯩꯍꯥꯎꯕꯨ ꯎꯅꯤꯡꯂꯛꯂꯝꯃꯤ ꯍꯦꯟꯕ ꯐꯣꯡꯗꯣꯛꯇꯕꯒꯤ ꯋꯥꯅꯤ ꯇꯁꯦꯡꯅ ꯂꯩꯍꯥꯎꯕꯨ ꯃꯥꯅ ꯑꯍꯥꯟꯕ ꯎꯖꯕ ꯅꯨꯃꯤꯠꯇ ꯃꯥꯅ ꯍꯦꯛ ꯂꯩꯍꯥꯎꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯍꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯈꯤꯕ ꯑꯗꯨꯁꯨ ꯃꯥ ꯈꯪꯏ ꯑꯗꯨꯕꯨ ꯂꯩꯍꯥꯎꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯤ ꯍꯦꯟꯕꯅ ꯂꯩꯍꯥꯎꯒꯤ ꯃꯤꯠꯌꯦꯡꯗ ꯈꯪꯈꯤ ꯂꯩꯍꯥꯎꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯅꯗꯤ ꯍꯦꯟꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯗꯤ ꯈꯪꯕꯤꯔꯝꯗꯦ ꯂꯨꯍꯣꯡꯕ ꯍꯌꯦꯡꯗ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯃꯣꯜꯅ ꯂꯩꯍꯥꯎꯒ ꯑꯃꯨꯛ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯒ ꯎꯅꯅꯕ ꯁꯤꯜꯂꯝꯃꯤ ꯂꯩꯍꯥꯎ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥ ꯊꯣꯏꯕ ꯀꯤꯗꯨꯅ ꯂꯨꯍꯣꯡꯕꯗꯤ ꯌꯥꯔꯝꯃꯤ ꯌꯥꯅꯤꯡꯗ ꯕꯤꯃꯣꯜꯕꯨ ꯎꯅꯕ ꯂꯥꯛꯏ ꯅꯥꯎꯕꯤ ꯍꯧꯗꯨꯅ ꯕꯤꯃꯣꯜ ꯂꯩꯍꯥꯎꯒꯤ ꯅꯤꯡꯊꯤꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯇꯁꯦꯡꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯈꯤꯔꯝꯃꯤ ꯇꯁꯦꯡꯅ ꯂꯩꯍꯥꯎꯕꯨ ꯎꯕꯗ ꯕꯤꯃꯣꯜꯅ ꯄꯥꯝꯖꯔꯝꯃꯤ ꯂꯩꯍꯥꯎꯗꯤ ꯕꯤꯃꯣꯜꯒꯤ ꯃꯁꯛ ꯎꯕꯗ ꯏꯍꯩ ꯍꯩꯅꯗꯦ ꯇꯁꯦꯡꯅ ꯕꯤꯃꯣꯜ ꯑꯗꯨ ꯌꯦꯡꯕꯗ ꯃꯄꯥ ꯊꯣꯏꯕꯒ ꯆꯍꯤ ꯂꯦꯡꯒꯥꯒꯨꯝꯅ ꯇꯧꯔꯤ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯦ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯃꯆꯥꯒꯨꯝꯂꯕ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤ ꯍꯥꯏꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤ ꯃꯆꯥꯁꯨ ꯂꯩ ꯂꯩꯍꯥꯎꯅ ꯄꯨꯛꯅꯤꯡꯗ ꯈꯟꯕ ꯋꯥꯅꯤ ꯕꯤꯃꯣꯜꯅꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯊꯤꯕꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯑꯁꯨꯛ ꯌꯥꯝ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯑꯩꯒꯤ ꯗꯥꯂꯣꯏ ꯑꯣꯏꯔꯗꯣꯏꯅꯤꯀꯣ ꯑꯩ ꯑꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯍꯥꯎꯗ ꯌꯦꯡꯂꯛꯏ ꯂꯩꯍꯥꯎ ꯅꯪꯕꯨ ꯂꯨꯍꯣꯡꯕꯁꯤ ꯅꯁꯥꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯂꯩꯍꯥꯎ ꯈꯨꯝꯅꯤꯡꯗ ꯍꯣꯏ ꯑꯗꯨꯗꯤ ꯅꯪ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪꯒꯤ ꯅꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯌꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯣꯏ ꯂꯩꯍꯥꯎ ꯍꯣꯏ ꯍꯥꯏꯕ ꯄꯥꯎꯈꯨꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤ ꯍꯩꯅꯗꯦ ꯕꯤꯃꯣꯜꯅ ꯍꯔꯥꯎꯅ ꯁꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯄꯤꯕꯅꯤ ꯂꯤꯛ ꯑꯁꯦ ꯅꯪꯒꯤꯅꯤ ꯃꯃꯜ ꯌꯥꯝꯕꯅꯤ ꯃꯗꯨꯃꯗꯤ ꯑꯩ ꯂꯧꯕ ꯉꯝꯖꯔꯔꯣꯏ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯂꯤꯛ ꯑꯁꯤ ꯄꯤꯕꯤꯒꯅꯨ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯍꯌꯦꯡ ꯑꯩꯅ ꯅꯅꯥꯛꯇ ꯂꯩꯔꯕ ꯃꯇꯝꯗ ꯄꯤꯕꯤꯌꯨ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯀꯦ ꯇꯧꯕꯒ ꯕꯤꯃꯣꯜꯅ ꯈꯥꯝꯂꯛꯏ ꯈꯣꯟꯖꯦꯜ ꯋꯥꯎꯔꯞ ꯇꯧꯅ ꯂꯩꯍꯥꯎ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯅꯤꯡꯗꯕ ꯃꯥꯜꯂꯦ ꯁꯦꯡꯅ ꯍꯥꯏ ꯑꯩꯗꯤ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯁꯦꯡꯅ ꯍꯥꯏ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯦ ꯇꯁꯦꯡꯅ ꯍꯥꯏꯖꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ ꯕꯤꯃꯣꯜꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯝꯕꯤꯗ ꯅꯥꯎꯕꯤꯅ ꯏꯆꯦ ꯑꯣꯖꯥꯅ ꯏꯆꯦꯕꯨ ꯍꯪꯉꯤ ꯑꯩꯅ ꯏꯆꯦ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕꯗ ꯑꯣꯖꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯣꯖꯥꯅ ꯏꯆꯦꯕꯨ ꯄꯥꯝꯖꯕ ꯃꯥꯜꯂꯦ ꯀꯔꯤ ꯍꯥꯏꯕ ꯑꯁꯦꯡꯕꯃꯛꯀꯤ ꯊꯥ ꯍꯦꯟꯕꯅ ꯑꯩꯕꯨ ꯍꯪꯕ꯭ꯔꯥ ꯍꯪꯉꯤ ꯂꯩꯍꯥꯎꯗꯣ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯗꯤ ꯅꯥꯎꯕꯤ ꯅꯣꯏ ꯑꯣꯖꯥꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯅ ꯇꯝꯕꯤꯌꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯌꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯁꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯈꯔ ꯇꯝꯕꯤꯌꯨꯀꯣ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯅꯥꯎꯕꯤꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯑꯣꯖꯥ ꯂꯥꯛꯄ ꯉꯥꯏꯈ꯭ꯔꯦ ꯍꯦꯟꯕꯁꯨ ꯂꯥꯛꯄꯒ ꯅꯥꯎꯕꯤ ꯀꯅꯥ ꯈꯪꯍꯟꯗ ꯂꯩꯍꯥꯎꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯇꯝꯃꯤ ꯍꯦꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯁꯣꯝꯗ ꯂꯩꯍꯥꯎ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯣꯃꯣꯟꯗ ꯅꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯃꯃꯥꯇꯣꯟꯅ ꯉꯥꯡꯂꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯣꯃꯣꯟ ꯅꯣꯛꯏ ꯁꯈꯤꯅꯁꯨ ꯑꯁꯨꯝꯅ ꯈꯟꯕ ꯍꯧꯔꯕꯅꯤ ꯕꯤꯃꯣꯜꯒ ꯎꯅꯔꯨꯕꯗꯒꯤ ꯃꯣꯃꯣꯟꯗ ꯅꯣꯛꯂꯒ ꯂꯩ ꯃꯥꯒꯤꯁꯤꯕꯨ ꯌꯥꯅꯔꯕ ꯖꯥꯠꯂꯥ ꯌꯥꯕꯨ ꯌꯥꯅꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯀꯥꯟꯅꯗꯦ ꯉꯁꯤꯗꯤ ꯏꯟꯖꯥꯡꯗꯨꯝ ꯍꯥꯎꯅ ꯆꯥꯒꯦ
Sakhi wakhalna dolan sakre. Numidang athengba aduda mama mapa tumkhiba ngairaga lehaudu tumina hogotuna lai. Mapa thoibagi manakta makong sokna khurumlamlaga mamitagi mapita aduna hairai. Baba, nachabu warobiganu. Nachayu mase thadoktuna chatlagi. Ai babana haiba indaba macha ama oi haiduna nachabu waroganu ko. Nachata sing migi makada yetpa pamdi. Asi hairaga isi sikhainingaidana tomliba mapa thoibada nungsina amuktang yenglami. Mamatongi manakta amuk laktuna makong soktuna khurumduna hairai. Imaton, nangbu aina aibu hek pokpibe imamakni khanje. Aigi ima apokpidagi hena imatona nushi. Adubo ima na haiba India haiduna nachabu waraubiga. Nachalu hongba ase ngamjararu. Asi haiduna lona thoglai. Thongal tamna henbusu laktuna lairami. Lehau tholakpa ubada nokfet tawna. Aibu nangna mafam asida kauribasi karigino. Hayo nangi karina ningthungdaba lairagi. Luhonggadawraba nangna asumna numidang athengwada nupaga unai haina khangkhrabadi nangi ija sokani. Tahenba ai nangbu tamoi sengna nushi. Ai migida tombi oiba ngamoi. Nangaibu nushidabra. Aidi nahaki natung ilagi khanduna thoraklabani. Karigumba nupa asida luhonggadaba oiradi ai siniye. Henba mapi ira jenduna lehau nangna dumna khalabadi lau aiga punna chakrasi. Aishu nangbu nushiramoy haina khanbra. Ai nangbu puduna aigi yumtamna chatkini. Thoglakadaba phataba pumbada aina mayoknagani. Adubo nang ai atopa khulamada kana khangloidaba mafamda lotlase. Asi haiduna lehaugi khudang paiduna mana purakliba sagol adu tonghalli. Henbaga lehauga sagol tongduna chatkirami. Makhoi atopa khul amada kana khanghanda ahing chupa laklami. Kona thangda nongalamdaida khangpoksang amada makhoi changlammi. Mafam adu ahal nupi amakhak leirami. Isusa nakhoibu kana no. Abo aikhoi arapa khul amadagine. Aikhoi mafam asida matam khara leijage. Kaidauba yaugene nakhoi aniba. Ahal aduda henbada thokiba thaudok pumba tamlami. Ahal adusu pukchal chawba ahal ama oirambana makhoi anigi changjafam pibirami. Somda nongalakpada lehau leiramdre haiduna mayamadu koithi thinai. Thoiba mai haubu makai saukre. Sakhidi saubudi lairadana harauri aduga Bimolgi khaluraga sauningbasu pokli. Bimol su paudu taraduna mai hau kai saukre. Magi manai masal thamliba adu makhoi khara thaduna lehaubu thihallami. Adubu phana thiduna su phangba kauba leitre. Somda henbaga lehaubadu nongma nongmagi nungsinaba henkalaklami. Tahenba nangse aigi puruiba oina phangjabase kayada laibak phakraba. Nangse mapuk khudingi ai khaki oijagiko. Adubu ai yumgi ima babagi khalubada harau phomdi khangde. Makhoina ibu soidana warauramganiko. Kaishu khaluranu dase. Aidi nongmutasu hangde. Tahenbagi ima babadi. Aigi ima baba laikidre. Iche amaga yumdai ko yani dang leijabani. Iche di kamai leiramni pakhalamoidra. Pakhaloi aina loina haikrabani. Kanada ngasai aigi maruba mathengnagi mangonda haikre. Aikoi su nongnini leiraga yumda hanba yarani. Leihau yumda hanba yarani haiba aduda yamna harauje. Kuina machanupi uraktrabada thoibado asawba pumba phakiduna nungaitaba phauraklammi. Machanupibu uninglaklami. Nongma sakhiga leimatonga mangolda phamduna wari sari. Is ibema nangdi nangna pamjabado naning thongnini. Luhongjasu nachanupido mangkhredana. Adune wai hek sangi sakhiga leimatonga wari sari. Luhongbagi senkhiba adudagi sakhina lehaubu otkhiba mayam ado leimatonnasu wa kaya ama insinduna lausing tagli. Matau aduda thoiba loina tarami. Machanupi lande khanglakpa mikup asida sakhibu lichaya mapaiduna phuthaba hauraklammi. Kari haiba nahan khai noidi imung ase lila sanariba oi. Ichana su yadaba asida noina namdana luhongnaba sinba. Mapa aina ichagi mafamda kayada tamthina khaluriba. Nangdi phugadaba nate. Nangdi hatkadabani. Karino moiba ai sireme. Se ai laleba. Ai soikreba. Soikre lankre hairaga yabro hetta. Aigi ichana.
ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯤꯗꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯏꯔꯦꯀꯣ? ꯊꯣꯏꯕꯅ ꯗꯝ ꯐꯨꯊꯩ꯫ ꯁꯈꯤ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯆꯩꯅꯥꯈꯣꯜ ꯑꯁꯤꯅ ꯊꯣꯏꯕꯅ ꯁꯈꯤꯕꯨꯗꯤ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯝꯗꯦ꯫ ꯂꯩꯃꯇꯣꯟ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯁꯤꯜꯂꯨꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯑꯃꯠꯇ ꯀꯧꯕꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯁꯣꯝꯗ ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯕ ꯃꯈꯩ, ꯃꯆꯥ ꯆꯥꯎꯔꯕ ꯃꯥꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯨ ꯅꯠꯇꯕ ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯉꯥꯡ ꯑꯃꯒ ꯂꯨꯍꯣꯡꯅꯤ ꯇꯧꯔꯨꯕ ꯕꯤꯃꯣꯜ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝ ꯄꯥꯟꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯇꯣꯝꯗ ꯌꯣꯛꯂꯒꯦ ꯈꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯦꯟꯕ ꯑꯃꯗꯤ ꯂꯩꯍꯥꯎ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯗꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯦ ꯊꯣꯏꯅꯨ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯧꯄꯥ ꯅꯨꯄꯥ ꯎꯕꯗ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯀꯧꯖꯩ꯫ ꯏꯆꯦꯗꯤ ꯏꯄ꯭ꯋꯥꯕꯨ ꯎꯗꯕꯗ ꯀꯌꯥꯗ ꯋꯥꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯂꯩ ꯈꯪꯕ꯭ꯔꯥ? ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯅꯧꯄꯥ ꯂꯥꯛꯑꯦꯗꯅ ꯏꯆꯦꯕꯨ ꯋꯥꯍꯜꯂꯔꯣꯏ꯫ ꯂꯩꯍꯥꯎ ꯆꯪꯁꯤꯟꯗꯨꯅ ꯃꯆꯦꯕꯨ ꯈꯨꯔꯨꯝꯃꯤ꯫ ꯏꯅꯝꯃ, ꯌꯥꯔꯦ ꯌꯥꯔꯦ꯫ ꯏꯁ, ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯀꯔꯤ ꯃꯃꯤꯡ ꯊꯣꯜꯂꯦ ꯑꯉꯥꯡ ꯑꯁꯤꯗꯤ? ꯏꯅꯝꯃ, ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯍꯥꯏꯅ ꯊꯣꯜꯂꯦ꯫ ꯏꯁ, ꯃꯃꯤꯡ ꯑꯅꯤ ꯊꯣꯛꯅ? ꯏꯆꯦ, ꯃꯃꯥꯒꯤꯅ ꯃꯆꯥ ꯊꯣꯏꯕꯤ, ꯑꯩꯒꯤꯅ ꯃꯆꯥ ꯂꯤꯡꯖꯦꯜ꯫ ꯑꯗꯨꯗꯤ ꯑꯩꯅꯁꯨ ꯑꯃ ꯊꯣꯟꯕ ꯇꯥꯔꯦꯗꯅ, ꯅꯦꯅꯦꯒꯤꯅ ꯁꯅꯥ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯈꯤꯒ ꯊꯣꯏꯕꯒ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯃꯃꯥꯇꯣꯟꯒ ꯃꯄꯥꯒ ꯎꯕꯗ ꯍꯔꯥꯎꯖꯩ, ꯀꯤꯕꯁꯨ ꯄꯣꯛꯏ꯫ ꯁꯈꯤꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯍꯥꯎ, ꯏꯆꯥꯒꯤ ꯃꯐꯝꯗ ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯥꯅ ꯂꯥꯟꯕꯅꯗꯤ ꯅꯆꯥ ꯑꯩꯅ ꯂꯥꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯋꯥꯗꯨꯅꯇ ꯂꯥꯛꯈꯤꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯤꯛꯂꯥ ꯑꯃꯠꯇ ꯀꯪꯗꯅ ꯂꯦꯜꯂꯛꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯦꯟꯕꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯂꯩꯍꯥꯎ ꯄꯤꯔꯥꯡ ꯀꯪꯈ꯭ꯔꯦ꯫ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯇꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯅ ꯂꯩꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫